ꯑꯍꯥꯟꯕꯃꯛꯇ ꯃꯌꯥꯝꯒꯤ ꯍꯣꯁ ꯀ꯭ꯋꯦꯁꯅꯥꯝ ꯀꯨꯟꯖꯦꯁꯣꯔꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯤ ꯇꯤꯚꯤꯒꯤ ꯑꯈꯟꯅꯔꯕ ꯊꯧꯔꯝ ꯑꯅꯤꯁꯨꯕ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝꯒꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯁꯩꯗꯤꯅꯐꯝ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯀꯜꯆꯔꯕꯨ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯛꯇꯥꯛꯄꯗ ꯃꯅꯤꯄꯨꯔ ꯀꯜꯆꯔꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯅꯠ ꯁꯪꯀꯤꯔꯇꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡꯅ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯕ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯃꯤ ꯇꯤꯚꯤꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯅꯤ ꯁꯩꯗꯤꯅꯐꯝ꯫ 사욕 나욕 자우비 마우니 마포 구디 먹다 나짜오이는 복석했고 구름저리 마음 머니포 맞자 신기 큰바다 믿기 피부 건드리비니 마포 구디 막다 나짜오이나 복석했고 구름저리 마원내풍 산비오 श्रीगुरु देवो 지복이 성전 너너버 산비우버 산비우버 श्री구대व 그날의
ꯃꯃꯤ ꯇꯤꯚꯤꯒꯤ ꯑꯈꯟꯅꯔꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯅꯝꯕꯔ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯈꯟꯅꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯂꯧꯕꯤꯌꯨ नंबर अमतप हाइजगे 7005759 असिदा वीडियो कॉल खुथांगदा इसई नोमागी थौरम असिदा सरुक याबियु थौरम असिगी मखा चथरकप ओइना अहानबदा अखोइगी ओजासिंग अमुक्ता सक्ताक जगे मयामनदी हेना सखंग बिरबनी अहानबदा लाक्सगे अखोइगी अकोइजमगी ओजा इबोमचादगी अमुक्तंग पोकफम लेभम अमुक्तंग ओजादगी अमुक्तंग मयाम तामिनसी अहानबा मक्तदा मम्मी टीवी की सिंबी रांगनी बा इचिनाव पुनुमुपु आइना थागरपा फोंदोकचरी अयहाक की पोंगनफम लमदमदी थौबा नोंगांग खोंगदा आई पोक्चबनी अगी बाबागी मिंगना याइमे कौई इमागी मिंगना माइपापी कौई अखोई इचिनाव तरेट पुई इचिनाव नुपा मरी नुपी अहुम अदु आइगा थंगनबा इयाम्बा याइमा दी लेगिद्रे हौजी हौजी अइना लेजरिबा वांखै निथेमपु मुखाल अस्तेदा हौजी इयाम्बा अहन्ने अइ नाउ नुपाने सि लेजरी इसी अनीगा इसा नुपी सिगा हुजुजी लेजरी हिंगी याम नुंगाइजरी ओजा मथंगसिदी कोइगी अकोइजमगी ओजा मयामने हेना सखंग बिरबा ओजा किरंदगी पोकफम लेभम अमुक्तंग हाइबी अइना अहानबा मक्तदा मम्मी टीवी बु थागरपा फोंदोकचरी लोइना लोइनाना अइबु सक ताकचौ हारबनिना अइगी पोकपा इपाना अइ सा थौबाल वांग ताबा मयाले कैद पोकचबनी अइगी बाबादी कोइजम जुगिल अइबु पोकपी इमाना कोइजम ओंगी मोइरांग देवी इसा से थौबाल वांग ताबा मयाले कैद पोकचबनी बाबाना इमाना अइबु पिसक पिलिंगैदगी इसै पामे हाइदुना इसैदा संजरई असि हारगा मतंग सिदा लोइसंजरगी मथंग असिदी कोइगी ओजा आरके गोरसनादगी पोफम लेबम अमुक्तंग ओजागी अचुमता हाइबियु अइगी अहानबा मक्तदा अखोइगी मम्मी टीवी बु अहानबा मक्ता थागरपा फोंदोकचरी अदुगा लोइनाना मम्मी टीवी की लाइव यिंगबिरिबा व्यूअर पुनमपुसु दोलुना खुरुमजरी अयहाक की असेंबा पोंगनफम हाइबतार अवांग पोसमम खोलेन अदुगा आई पोकपा इपागी मिंगना आरके निमाइसान अमदी इमागी मिंगना आरके ओंबी पूर्णिमा देवी अखोई सिननाव तरुक पोई अदुगा इसी अमखक्तनी अखोई नुपा मंगानी अदुगा हुजी हुजीमक इपा पाबुंग सु लेरी इमा सु लेरी मसिमक अयाम नुंगाइजै थागचरी ओजा मथंग सिदी अगी इनाव पुंगैबा इनाव वांखेमयम धनचंद्रगी अमतंग लेबम पोकफम अमतंग हाइबियु अहानबा मक्तदा लमदमसिबु कोमबिरिबा श्री गोविंदजिबु खुरुमजरी अमदी मांग लंजनबिरिबा ओजा गुरु पुनमुक्सु खुरुमजरी अमसुंग ngachigi mami tembi sembiraba sedimpham hariba platform asida phamhanbiriba ayak puju mami tv bu hanana thagapa phongdokjari ayhak wangoi khaidem lekai dakini aigi pokpa pabunggi mingna wangkhamayum soba kawi aduga aibu pokpiba imagi mingna wangkhamayum ongbi sangai devi icha ai hajik ichin inau अहुमनी आइगी तामोचाउ आई सा ट्विंस ने फाइबोकने अदुगा आई चनुपी अमगा लेजरी नुंगाइजरे मथंग सिदी कोइगी ओजा ख्वाइदगी सु अहल ओइरिबो ओजा
ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯑꯣꯖꯥꯗꯒꯤ ꯂꯥꯛꯆꯒꯦ ꯑꯣꯖꯥꯗ ꯑꯣꯖꯥꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡꯒꯤ ꯂꯝꯁꯤꯗ ꯂꯥꯛꯄꯁꯤꯗꯩꯗ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯕꯒꯤ ꯄꯔꯝꯄꯔꯥꯗꯣ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯑꯣꯖꯥꯒꯤ ꯄꯣꯏꯟ ꯈꯤꯇ ꯊꯝꯕꯤꯌꯨ. ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯆꯍꯤ 9 ꯆꯪꯉꯛꯄꯗ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕ ꯑꯩ ꯕꯕꯥꯁꯦ ꯄꯨꯡ ꯌꯩ. ꯕꯕꯥꯁꯦ ꯄꯨꯡ ꯌꯩꯕꯗꯒꯤ ꯃꯆꯥ ꯃꯌꯥꯝꯁꯤ ꯊꯥꯛꯄ ꯌꯣꯛꯄ ꯉꯝꯅ ꯍꯣꯠꯅꯕꯗꯒꯤ ꯕꯕꯥꯁꯤ ꯄꯨꯡ ꯌꯩꯕꯗꯣ ꯄꯥꯝꯅ ꯄꯨꯡ ꯇꯧꯕ ꯌꯩꯕ ꯐꯪꯈꯤꯗꯕꯗꯒꯤ ꯕꯕꯥꯅ ꯑꯩꯅ ꯆꯍꯤ 9 ꯆꯪꯕꯗ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕ ꯕꯕꯥꯅ ꯒꯨꯔꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩ ꯒꯨꯔꯨ ꯁꯤꯗꯩꯗ ꯑꯩꯕꯨ ꯄꯨꯁꯟꯕꯤꯔꯒ ꯁꯤꯟꯅꯕꯤꯔꯦ. ꯑꯩꯗ ꯄꯨꯡ ꯇꯝꯍꯟꯕꯤꯔꯦ. ꯒꯨꯔꯨ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥ ꯀꯔꯝꯕ ꯒꯨꯔꯨ ꯃꯤꯡ ꯄꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯒꯤ ꯅꯣꯡꯒꯥꯡꯈꯣꯡ ꯍꯥꯏꯔꯤꯕ ꯁꯤꯗ ꯂꯩꯔꯝꯕ ꯁꯋꯥꯔꯄꯨꯡꯒꯤ ꯑꯩ ꯒꯨꯔꯨꯒꯤ ꯅꯥꯝꯗꯤ ꯄꯤꯇꯝ ꯀꯧꯏ. ꯍꯣꯏ. ꯍꯥꯏꯔꯤꯕ ꯒꯨꯔꯨꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯧꯔꯦꯝꯕꯝ ꯁꯅꯥꯌꯦꯃ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯑꯩꯈꯣꯏꯅꯤꯁꯤ ꯅꯣꯡꯃꯇꯗ ꯄꯨꯡ ꯇꯥꯡ ꯊꯥꯗ ꯇꯝꯕꯤꯗꯅ ꯒꯨꯔꯨꯅ ꯇꯝꯕꯤꯔꯛꯈꯤ. ꯑꯣꯍꯣ. ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯣꯖꯥ ꯒꯨꯔꯨ ꯑꯁꯤꯒꯤ ꯃꯊꯪ ꯂꯥꯛꯈꯤꯕꯗꯨꯁꯨ ꯃꯇꯦꯛ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯐꯧꯗ ꯂꯩꯔꯤꯕꯁꯤꯗꯩꯗ ꯃꯇꯦꯛ ꯔꯥꯎꯟ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ. ꯑꯩ ꯒꯨꯔꯨꯗꯦꯕꯅ ꯑꯩꯍꯥꯛꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯨꯄꯥꯃꯆꯥ ꯄꯥꯂꯥ ꯒꯧꯂꯥꯅꯆꯤꯡꯕ ꯔꯣꯁ ꯐꯥꯡꯅꯕꯅꯆꯤꯡꯕꯁꯤ ꯌꯩꯕ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯌꯧꯔꯛꯄ ꯃꯇꯨꯡꯗꯩꯗꯤ ꯒꯨꯔꯨꯅ ꯉꯁꯤꯗꯩꯗꯤ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯒꯨꯔु ꯑꯄꯥꯝꯕꯁꯤꯡꯗ ꯆꯠꯂ ꯈꯜꯂꯣ ꯍꯥꯏꯗꯅ ꯒꯨरुꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗꯤ. ꯑꯗꯨꯅ ꯑꯩꯅ ꯊꯣꯛꯂꯛꯄꯁꯨ ꯍꯜꯂꯛꯄꯁꯨ ꯑꯩ ꯒꯨरुꯒꯤ ꯗ ꯑꯩ ꯌꯨꯝ ꯆꯪꯁꯤꯜꯂꯤ. ꯑꯩ ꯉꯁꯤꯗꯤ ꯑꯣꯖꯥ ꯑꯗꯨꯗ ꯆꯠꯂꯨꯏ ꯑꯗꯨ ꯆꯠꯂꯤ. ꯒꯨरुꯅ ꯉꯁꯤꯗꯤ ꯅꯪ ꯑꯄꯥꯝꯕ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯒꯨरुꯗꯦꯕ ꯆꯔꯥꯡꯄꯥꯠꯇ ꯂꯩꯕ ꯌꯨꯝꯅꯥꯝꯒꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯗꯩꯗ ꯑꯩ ꯃꯇꯝ ꯈꯔ ꯈꯟꯖꯔꯛꯈꯤ. ꯃꯔꯛ ꯊꯠꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯗꯤ ꯒꯨꯔꯨꯁꯤꯗꯩꯗ ꯇꯝꯖꯔꯛꯄ ꯑꯣꯖꯥꯅ ꯇꯝꯕꯤꯔꯛꯄ ꯄꯨꯡꯂꯣꯟꯒꯗꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯧꯒꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯃꯌꯥꯝꯁꯨ. ꯍꯣꯏ. ꯒꯨꯔꯨꯅ ꯑꯩꯒꯤ ꯔꯣꯁ ꯐꯥꯡꯅꯕ ꯌꯩꯕꯗ ꯑꯍꯥꯟꯕ ꯁꯂꯣꯡꯈꯛ ꯇꯝꯕꯤ. ꯑꯗꯨ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯊꯧꯒꯟ ꯇꯧꯖꯒꯦ. ꯅꯨꯡꯉꯥꯏꯖꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ. ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯈꯥꯗ ꯑꯣꯖꯥꯅ ꯑꯣꯖꯥ ꯀꯅꯥꯒꯤ ꯃꯈꯥꯗ ꯑꯣꯖꯥ ꯀꯔꯝꯕꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯆꯪꯕꯤꯔꯛꯀꯦ ꯍꯥꯏꯕꯗꯨ? ꯒꯨꯔꯨꯅ ꯁꯤꯟꯅꯕꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯆꯔꯥꯡꯄꯥꯠꯇ ꯂꯩꯕ ꯌꯨꯝꯅꯥꯝꯒꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥꯒꯤ ꯅꯥꯝ ꯄꯜꯂꯒ ꯑꯣꯖꯥ ꯅꯨꯄꯥꯃꯆꯥ ꯍꯥꯏꯁꯤꯗꯩꯗ ꯑꯩ ꯃꯇꯝ ꯈꯔ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯩ ꯄꯨꯡ ꯇꯝꯕ ꯆꯠꯆꯩ. ꯑꯗꯨꯗꯒꯤ ꯑꯣꯖꯥꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯡꯃ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯑꯆꯧꯕ ꯍꯥꯏꯕꯁꯤꯗꯩꯗ ꯁꯣꯔꯥꯜ ꯑꯃꯈꯛ ꯊꯣꯛꯏ. ꯑꯩꯒꯤ ꯒꯨꯔꯨꯗꯦꯕ ꯍꯥꯟꯅꯒꯤ ꯑꯗꯤ ꯒꯨꯔꯨꯒꯤ ꯁꯦꯕꯣꯛ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯑꯣꯀ꯭ꯔꯝꯒꯤ ꯑꯣꯖꯥ ꯄꯣꯠꯆꯧ ꯍꯥꯏꯁꯤꯅ ꯏꯜꯂꯤ. ꯉꯥꯡꯕꯝ ꯑꯣꯖꯥꯅ ꯁꯣꯔꯥꯠꯁꯤ ꯌꯩ. ꯉꯥꯡꯕꯝ ꯑꯣꯖꯥ ꯍꯥꯏꯁꯤ ꯋꯥꯒ꯭ꯋꯥꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯅꯥꯝ ꯍꯦꯟꯅ ꯈꯪꯅꯕꯤꯔꯕ ꯆꯤꯉꯥ ꯃꯊꯛꯇ ꯂꯩꯕ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯉꯥꯡꯕꯝ ꯌꯥꯏꯝꯕꯤ ꯍꯥꯏꯔ ꯈꯪꯅꯩ. ꯃꯁꯤ ꯑꯣꯖꯥꯁꯤꯅ ꯊꯧꯒꯜ ꯁꯣꯔꯥꯠꯁꯤ ꯐꯪꯕꯁꯤꯗꯩꯗ ꯑꯩꯅ ꯑꯣꯖꯥꯁꯤ ꯆꯣꯂꯣꯝ ꯇꯧꯕ ꯄꯨꯡ ꯌꯩꯕ ꯑꯣꯖꯥꯒꯤ ꯇꯧꯔꯤꯕ ꯀꯥꯏ ꯃꯣꯠꯇꯣ ꯄꯥꯝꯃꯟꯈꯤꯗꯅ ꯑꯩꯅ ꯍꯜꯂꯒ ꯒꯨꯔꯨꯗꯦꯕꯁꯤ ꯇꯝꯃꯤ. ꯑꯣꯖꯥ ꯏꯕꯨꯕꯣꯛ ꯑꯩ ꯉꯥꯡꯕꯝ ꯑꯣꯖꯥꯗ ꯑꯃꯨꯛ ꯇꯝꯕ ꯏꯕꯨꯕꯣꯛ ꯌꯥꯒꯗ꯭ꯔꯥ? ꯀꯔꯤ ꯌꯥꯗꯅꯤꯒꯦꯅꯦ? ꯍꯌꯦꯡ ꯑꯗꯨꯗꯤ ꯅꯪ ꯑꯣꯖꯥꯗ ꯆꯠꯂꯣ. ꯆꯥꯛ ꯆꯥꯔꯥ ꯑꯃ ꯑꯩꯅ ꯀꯧꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯉꯥꯡꯕꯝ ꯑꯣꯖꯥꯁꯤꯗ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯆꯠꯂꯤ. ꯆꯠꯂꯒ ꯑꯣꯖꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯧꯕꯥꯜ ꯅꯣꯡꯒꯥꯡꯈꯣꯡꯗꯩꯅꯤ. ꯑꯩꯈꯣꯏ ꯁꯧꯔꯥꯛꯄꯝꯒꯤ ꯑꯩ ꯒꯨꯔꯨꯗꯦꯕꯅ ꯑꯣꯖꯥꯁꯤ ꯂꯥꯛꯇꯕ ꯌꯥꯗꯦ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯇꯥꯛꯄꯤ. ꯑꯗꯩ ꯑꯣꯖꯥꯁꯨ ꯂꯥꯛꯀꯦ ꯑꯣꯖꯥꯅ ꯍꯥꯏꯔꯗꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯤ ꯒꯨꯔꯨꯅ ꯍꯜꯂꯤ ꯉꯥꯡꯕꯝ ꯑꯣꯖꯥꯗꯒꯤ. ꯑꯗꯨ ꯍꯟꯕꯗꯒꯤ ꯑꯣꯖꯥꯅ ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡꯗꯣ ꯀꯩꯅꯣ ꯇꯧꯔꯝꯃꯣ ꯑꯩ ꯍꯥꯏꯊꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯖꯥꯅ ꯂꯥꯛꯄꯒꯤ ꯆꯥꯛ ꯏꯁꯤꯡ ꯁꯤꯟꯅꯗꯅ ꯁꯦꯝ ꯁꯥꯗꯅ ꯍꯣꯠꯅꯔꯒ ꯆꯥꯛꯁꯦ ꯀꯩꯅꯣ ꯇꯧꯔꯦ. ꯑꯗꯒꯤ ꯒꯨꯔꯨꯗꯦꯕꯅ
세 koy gurudev na hanbani na angang ani se ngasi de no da ina sinarabani mamam mai pang na ba mayamak tina ba nang na semoko aidi kem ngamdre aina halwarabani na haidana ngambo moja da sinaraga matam du degi ojana patki ojajina sinabiramba ai gi adi guru hane nu gang hani ojajina sinabiramba ngangbom dong sine ngangbom da sinaraga ngangbom ojada ai tamba yaba honaraga ojana dance academy changna ba lambi je simbi gi bani dance academy je IT2 da academy change IT4 da ekoi academy loisalle yam nang jare oja mathang gi round da mu oja gi makha mu mathang sidi ekoi gi oja ekoi jam gi oja kiran da mu laksage oja na sahi kya surak padagi sai gi lam sida changbirakpa adagi guru karam guru da khanjaraga koi tam heije tam birak bahai badu amtang katang hai biu ja taksage ai sa gi sai tariat nipan sanglakma matam da ai sai kharaga tambau jarai matam khargi matung da ai gi bu bokse gorilla da thawai yam jau bai bu bok ni ibu bok ki ming je ai khoi na di ibugi ming yai ma ko ya du bu mayam na yong yai ma haraga ibugi maming chal matam du da yong yai ma haraga sakhi ba ipu maming je ma haraga maming sakhi ba manipur khagan saka ka na phau jani koi bu buk se aduna e koi ji bu buk sina kumbi hauktak moirang si loi ma goila nupa pala ya hon da ni bu buk sina cycle da salli matam ji da gari ga sapana te cycle da thawraga ibu boki mawang second frame ji da koi tuong dana goila ya uba kono moirang tana thori ni lambi thonga di kamai so lambi di madu da yang wa ba jani matam du gi lambi du di hai da kandre karim da samai na koya le ba nung marak sita thau dana ibu bok sina ayuki pung mari maga ma da gi second taro chap sina moirang yo ba da koi chak cha to ga goila gi ni pa pala bu matam chap chana chare adu samai to na to ba da gi marak se ina panjau da bamna koi gi guru dev jadi guru je wai khong gi yai ma mayam na kulu yai ma hana koi hoi guru dev adi guru je hoi ado oja je batang garo oja da lai ja badi oja je halu rak ta na oja je na koi gi thoban mak ta dan lei bani oja mathang gi oja koi guru dev je thagu sagol sang gi oja munal oja ji gi ming munal na koi oja ji gi mana oja marak thana akhoi gi sagitan gi satnabida oja guru jingna nam je panadabani adubu nam je palaudragadi ming je palaudragadi oja je khangoi dabagi ama lakpanina asum nam goi ming je sum panbiu kasum kaide adum oja jing gi khuram jaraga oja adum panbiu kasu kaide oja mana da tamjarak badagi matang gi sanabi sum lak padagi ai nupa palak khaya or padagi sei taraga ni de taram di surak padagi di khoi thobal gi oja jina nang sora yawro luhung ba yawro yare na oja jina khar putok piraga adum mar makta pala yawjare adigi matang khar le raga di khoi je samaina khara mayam nungsi birak padagi khoi mayai de lepaga sora sakpa luhung ba sakpa khara sungam jaraki matam du da khoi gi ozana angang ngoi gi lengang sangba phajom set laga matam du da khoi gi sakhi bi sei ga da ningjang bi madun da kana sagi ozana tamir pada goi lagi phajom set laga sakpai sei ne khoi gi matem tang thogon to biu me brindavan do nabadip sige ani maming hong bani khena bani braje brindavan do shri dham nabodip sige braje dasanava lila kaya do bhakta loina gaurana sanai do manai khena devani braj brindavan do shri dham nabodip
ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯣꯖꯥ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯛꯑꯝꯒꯗꯕꯗꯣ ꯍꯦꯛ ꯇꯥꯕꯒꯨꯝ ꯍꯦꯛ ꯊꯣꯛꯏ ꯑꯗꯣ ꯑꯗꯨꯗꯒꯤ ꯃꯈꯥꯗꯒꯤ ꯑꯣꯖꯥꯁꯤ ꯀꯔꯝꯕꯗ ꯃꯊꯪ ꯂꯥꯛꯈꯤꯕꯒꯗꯤ ꯂꯩ ꯑꯣꯖꯥꯁꯤ ꯍꯧꯖꯤꯛ ꯃꯊꯪ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯁꯨꯝ ꯍꯧꯔꯛꯄꯁꯤꯅ ꯑꯣꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯛ ꯊꯣꯡꯕ ꯏꯌꯥꯝꯕꯁꯤꯡꯁꯤ ꯁꯨꯝ ꯊꯦꯡꯅꯔꯛꯑꯦ ꯃꯊꯪ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯇꯥ ꯃꯪꯒꯤꯖꯥꯎꯅ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯥ ꯃꯪꯒꯤꯖꯥꯎꯅ ꯑꯩꯈꯣꯏꯅꯤ ꯁꯣꯔꯥꯠꯇꯣ ꯁꯛꯁꯤ ꯂꯨꯍꯣꯡꯕꯗꯣ ꯁꯛꯁꯤꯅ ꯇꯧꯔꯒ ꯃꯇꯝꯗꯒꯤ ꯇꯥ ꯃꯪꯒꯤꯖꯥꯎꯅ ꯑꯗꯨꯗꯤ ꯅꯪ ꯕꯥꯁꯣꯛ ꯌꯥꯎꯔꯨꯔꯁꯤ ꯕꯥꯁꯣꯛ ꯌꯥꯎꯕ ꯌꯥꯅꯦꯅ ꯕꯥꯁꯣꯛ ꯄꯨꯔꯒ ꯕꯥꯁꯣꯛꯁꯨ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯏ ꯇꯥ ꯃꯪꯒꯤꯖꯥꯎ ꯅꯨꯡꯁꯤꯕꯤꯗꯅ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯦꯝꯕꯤꯔꯛꯄ ꯑꯩꯈꯣꯏ ꯇꯥꯗꯅꯤ ꯇꯥꯗꯁꯤꯅ ꯑꯩꯈꯣꯏꯁꯦ ꯈꯨꯠ ꯄꯥꯏꯔꯒ ꯇꯝꯕꯤꯕꯒꯨꯝꯕꯅꯤ ꯌꯥꯝꯅ ꯑꯐꯕ ꯃꯤꯅꯤ ꯇꯥ ꯃꯪꯒꯤꯖꯥꯎ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯄꯨꯟꯁꯤ ꯇꯦꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯣꯖꯥꯁꯤꯒꯤ ꯇꯥꯗꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯂꯧꯖꯍꯧꯕ ꯉꯝꯗꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤꯅ ꯂꯣꯏꯅꯕꯗꯤ ꯂꯣꯏꯅꯕ ꯑꯗꯨꯒ ꯑꯣꯖꯥꯁꯤꯒꯤ ꯅꯨꯡꯁꯤꯕ ꯁꯨꯔ ꯁꯩꯁꯛ ꯂꯥꯛꯁꯛ ꯑꯃꯠꯇ ꯂꯧꯖꯍꯧꯕ ꯉꯝꯖꯍꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯣ ꯃꯊꯪ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯊꯪꯗ ꯂꯥꯛꯆꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯑꯣꯖꯥ ꯒꯣꯔꯁꯅꯥꯗꯒꯤ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯛꯄꯗꯒꯤ ꯏꯁꯩ ꯁꯪꯀꯤꯔꯇꯣꯟꯒꯤ ꯂꯝꯁꯤꯗ ꯆꯪꯕꯤꯔꯛꯈꯤꯒꯦ ꯍꯥꯏꯕ ꯑꯗꯩ ꯑꯣꯖꯥ ꯒꯨꯔꯨ ꯀꯔꯝꯕ ꯑꯣꯖꯥ ꯒꯨꯔꯨꯗ ꯑꯩꯈꯣꯏ ꯕꯣꯔꯤꯗꯅ ꯇꯝꯕꯤꯔꯛꯀꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯍꯤ 9-10 ꯁꯨꯃꯥꯏ ꯁꯨꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤ ꯈꯨꯟꯒꯤ ꯅꯥꯀꯜ ꯑꯃꯗ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯝꯃꯦ ꯃꯇꯝꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯗꯨꯀꯥꯟ ꯐꯝꯕ ꯄꯥꯕꯨꯡꯒꯤ ꯗꯨꯀꯥꯟ ꯐꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡ ꯌꯥꯎꯔ ꯁꯨꯝ ꯁꯥꯟꯅ ꯂꯩꯖꯕꯅꯤꯗ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯋꯥꯡꯄꯣꯛ ꯁꯝꯕꯝꯁꯤꯗ ꯒꯧꯔꯤꯂꯥ ꯑꯃꯈꯛ ꯂꯤꯡꯈꯠꯄ ꯒꯧꯔꯤꯂꯥ ꯂꯤꯡꯈꯠꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯁꯦ ꯑꯩꯒꯤꯗꯤ ꯑꯥꯗꯤ ꯒꯨꯔꯨ ꯑꯣꯏꯗꯣꯔꯤꯅꯤꯀꯣ ꯃꯇꯝꯁꯦ ꯒꯣꯏꯂꯥ ꯌꯥꯝꯅ ꯇꯧꯅꯔꯝꯕ ꯒꯧꯔꯤꯂꯥ ꯌꯥꯝ ꯇꯧꯔꯖꯥꯠꯅꯤ ꯃꯆꯤ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯩꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯗ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯅ ꯑꯥꯗꯤ ꯒꯨꯔꯨ ꯑꯣꯏꯗꯣꯔꯤꯕ ꯑꯣꯖꯥꯁꯤ ꯑꯗ ꯁꯤꯅ ꯑꯩ ꯀꯩꯅꯣ ꯆꯧꯁꯅꯥꯁꯨ ꯀꯧꯏ ꯄꯥꯕꯨꯡ ꯃꯥꯏꯆꯥꯟꯁꯨ ꯀꯧꯏ ꯍꯥꯏ ꯅꯪꯅ ꯆꯥꯁꯤ ꯒꯧꯔꯤꯂꯥ ꯌꯥꯎꯍꯟꯁꯤꯅꯦ ꯅꯨꯄꯥ ꯕꯂꯥꯁꯦ ꯑꯁꯤ ꯑꯃꯨꯛꯇ ꯌꯥꯎꯍꯟꯁꯤ ꯑꯁ ꯑꯩꯅ ꯇꯜꯂꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯅꯤ ꯌꯥꯎꯋꯦ ꯑꯩꯁꯤ ꯆꯦꯜꯂꯤꯅꯤꯀꯣ ꯏꯁꯥꯁꯦ ꯌꯥꯎꯋꯦ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯑꯣꯖꯥꯁꯤꯅ ꯑꯩꯁꯦ ꯐꯥꯔꯦ ꯍꯩ ꯂꯥꯎ ꯅꯪ ꯁꯤꯗ ꯅꯨꯄꯥ ꯕꯂꯥ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯅ ꯃꯩꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯕꯂꯥ ꯆꯤꯡꯁꯤꯜꯂꯒ ꯌꯥꯎꯏ ꯃꯌꯥꯝ ꯑꯃꯇ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ ꯀꯣꯟꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤꯗꯤ ꯑꯣꯖꯥꯁꯤꯅ ꯅꯣꯡꯃ ꯊꯥꯡꯃꯩꯕꯟ ꯒꯨꯔꯨꯀꯨꯜ ꯂꯝꯄꯥꯛꯇ ꯑꯩꯒꯥ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯩꯒꯥꯗꯨ ꯃꯥꯅ ꯇꯝꯕꯤꯕ ꯒꯧꯔꯤꯂꯥꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯑꯣꯖꯥ ꯃꯔꯤꯆꯥꯟꯁꯤꯅ ꯃꯥꯅ ꯅꯣꯏ ꯅꯨꯄꯥ ꯕꯂꯥ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯥꯗ ꯅꯨꯄꯥ ꯕꯂꯥꯒꯤ ꯒꯧꯔꯤꯂꯥꯒꯤ ꯅꯨꯄꯥ ꯕꯂꯥ ꯁꯛꯀꯗꯕꯅꯤ ꯂꯣꯏ ꯆꯠꯂꯗꯕꯅꯤ ꯀꯣꯏꯅ ꯑꯍꯤꯡꯁꯤ ꯑꯗꯨꯃꯥꯏꯅ ꯄꯨꯡ 12 ꯑꯗꯥꯏ ꯇꯥꯔꯛꯄꯩ ꯑꯗꯥꯏꯗꯨꯗ ꯑꯩꯈꯣꯏꯁꯤ ꯉꯥꯏꯍꯥꯛꯁꯨ ꯇꯨꯝꯃꯨꯔꯦꯀꯣ ꯑꯉꯥꯡ ꯑꯣꯏꯕꯅꯤ나 ꯑꯗ ꯖꯨꯒꯥꯏ ꯃꯊꯥꯏ ꯊꯣꯛꯂꯛꯄꯩꯗꯨꯗ ꯍꯣꯂꯤꯕꯣꯂꯤꯗꯤ ꯑꯣꯔꯦ ꯕꯥꯏ ꯖꯨꯒꯥꯏ ꯃꯊꯥꯏ ꯒꯧꯔ ꯍꯣꯂꯤꯕꯣꯜ ꯇꯧꯕꯤꯗꯣ ꯑꯗ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯇꯧꯗꯦꯗꯤ ꯑꯩꯁꯤ ꯃꯤꯀꯞꯁꯦ ꯈꯪꯊꯣꯛ ꯊꯣꯛꯄꯁꯤꯗ ꯄꯨꯡ ꯃꯈꯣꯟꯁꯤꯗ ꯇꯨꯡ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩ ꯅꯥꯀꯣꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯇꯥꯔꯨꯔꯦ ꯁꯣꯂꯣ ꯚꯥꯏ ꯁꯣꯂꯣ ꯚꯥꯏ ꯁꯣꯂꯣ ꯑꯩ ꯏꯁꯥꯁꯦ ꯇꯨꯁꯤ ꯀꯌꯥꯎ ꯆꯣꯡꯉꯤ ꯃꯇꯝꯗꯨꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯣ ꯈꯣꯟꯖꯦꯜꯁꯦ ꯑꯩꯅ ꯄꯤꯀꯞꯁꯦ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯇꯥꯔꯛꯏꯕ ꯈꯣꯟꯖꯦꯜꯁꯦ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯂꯥꯎꯔꯕꯗꯧꯅ ꯁꯛꯆꯜꯂꯕꯗꯧꯅ ꯇꯧꯕ ꯃꯗꯩꯗꯤ ꯑꯩꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯡꯉꯥꯜꯂꯦꯔꯒ ꯑꯩꯁꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯄꯥꯕꯨꯡꯗ ꯍꯥꯏꯔꯦ ꯄꯥꯕꯨꯡ ꯑꯩ ꯕꯣꯖꯥ ꯕꯣꯔꯤ ꯄꯤꯔꯣ ꯑꯩ ꯏꯁꯩ ꯇꯝꯃꯅꯤ ꯍꯥꯏ ꯅꯪ ꯏꯁꯩ ꯇꯧꯕ ꯇꯜꯂꯦꯗꯩꯅꯦ ꯄꯥꯕꯨꯡ ꯑꯩ ꯇꯝꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯥꯗꯤ ꯒꯨꯔꯨꯁꯤ ꯑꯣꯖꯥ ꯃꯔꯤꯆꯥꯟꯁꯦ ꯑꯩꯈꯣꯏ ꯏꯒꯥꯕꯨꯛꯁꯤ ꯑꯣꯖꯥꯒꯤ ꯅꯥꯝꯁꯦ ꯑꯣꯖꯥ ꯁꯧꯕꯥꯝꯒꯤ ꯑꯣꯖꯥ ꯃꯔꯤꯆꯥꯟ ꯑꯩ ꯑꯥꯗꯤ ꯒꯨꯔꯨꯅꯤ ꯑꯗ ꯃꯁꯤ ꯑꯩꯈꯣꯏ ꯖꯥꯠꯁꯦ ꯀꯧꯔꯦꯔꯒ ꯑꯩꯈꯣꯏꯗ ꯀꯩꯅꯣꯁꯦ ꯌꯨꯕꯤ ꯂꯐꯣꯏꯒ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯤꯌꯨ ꯀꯣꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯌꯥꯝꯇꯪ ꯍꯜꯂꯣ 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 ꯇꯥꯕꯤꯕ꯭ꯔꯣ ꯇꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯉꯁꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯁꯩꯗꯤꯟꯐꯝꯁꯤꯗ ꯃꯃꯤ ꯇꯤꯚꯤꯒꯤꯗ ꯆꯪꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ
ꯐꯝꯐꯝ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯄꯣꯛ ꯂꯣꯏꯔꯦꯝꯕꯝꯗꯒꯤ ꯂꯨꯞꯄꯅ ꯑꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯔꯟ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯔꯟꯒ ꯌꯥꯝ ꯇꯣꯏꯅ ꯁꯛꯄꯤꯈꯤꯕꯗ ꯑꯣꯖꯥꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯗꯦꯕꯗꯨꯕꯨ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯗꯦꯕꯅ ꯌꯥꯝꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯄꯦꯟꯖꯈꯤꯕ ꯏꯁꯩ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯑꯣꯖꯥꯅ ꯌꯥꯎꯔꯒꯗꯤ ꯃꯗꯨꯒꯤ ꯏꯁꯩꯗꯣ ꯑꯃꯇꯪ ꯁꯨꯝ ꯑꯣꯖꯥꯒꯤ ꯑꯠꯃꯥꯗ ꯀꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯅ ꯑꯣꯖꯥ ꯀꯤꯔꯟꯅ ꯑꯗꯨꯝꯇꯪ ꯂꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯧꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯔꯟꯒꯁꯨ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗꯨ ꯑꯃꯨꯛꯇꯪ ꯂꯧꯕꯤꯌꯨ ꯑꯣꯖꯥꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯁꯪꯒꯤꯇꯣꯟꯒꯤ ꯂꯝꯁꯤꯗ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗꯩꯗ ꯀꯔꯤ ꯀꯔꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯅꯤꯡꯕ ꯁꯥꯟꯅꯅꯤꯡꯕ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯒꯅꯤ ꯍꯜꯂꯣ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯁꯨꯝ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯁꯨꯝ ꯁꯛꯈꯤꯕ ꯑꯗꯒꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕꯒꯤ ꯑꯠꯃꯥꯗ ꯀꯠꯆꯕ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯏꯁꯩ ꯑꯃꯇꯪ ꯇꯥꯖꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯦꯟꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯅꯤ ꯔꯨꯄꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯇꯥꯃꯒꯤꯖꯥꯎ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯣꯏꯅꯖꯔꯝꯃꯤ ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯣꯖꯥꯅ ꯇꯥꯗꯅ ꯁꯛꯄ ꯏꯁꯩ ꯑꯩꯅ ꯁꯛꯄ ꯍꯥꯏꯕꯁꯦ ꯔꯨꯄꯆꯟꯗ꯭ꯔ ꯏꯇꯤꯛ ꯅꯠꯇꯦ ꯀꯣ ꯑꯗꯣ ꯂꯥꯏꯅꯤ ꯑꯩꯈꯣꯏ ꯇꯥꯃꯒꯤꯖꯥꯎꯗꯤ ꯂꯥꯏꯒ ꯄꯥꯈꯛꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯃꯪꯒꯤꯖꯥꯎ ꯏꯁꯩ ꯇꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯕꯨ ꯂꯩꯈ꯭ꯔꯕ ꯇꯥꯗꯅꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯃꯒꯨꯟ ꯂꯩꯕ ꯇꯥꯗꯅꯤ ꯑꯗꯨꯕꯨ ꯏꯅꯥꯎꯅ ꯇꯥꯗꯒꯤ ꯀꯩꯅꯣ ꯏꯁꯩ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯇꯥꯗꯅ ꯌꯥꯝ ꯐꯖꯅ ꯁꯛꯑꯝꯕ ꯏꯁꯩ ꯑꯃꯇ ꯑꯩ ꯊꯧꯒꯜ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯔꯟꯗ ꯈꯟꯕꯤꯔꯕ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃꯇꯪ ꯑꯣꯖꯥ ꯃꯪꯒꯤꯖꯥꯎꯅ ꯁꯛꯑꯝꯕ ꯏꯁꯩ ꯏꯆꯤꯜ ꯃꯆꯤꯟ ꯃꯅꯥꯎ ꯁꯛꯃꯤꯟꯅꯔꯝꯕ ꯏꯁꯩ ꯑꯃꯇꯪ ꯑꯩꯈꯣই ꯁꯛꯍꯟꯖꯔꯛꯀꯦ ꯑꯗꯣ ꯀꯣꯜꯗꯣ ꯊꯝꯕꯤꯔꯣ ꯃꯊꯪ ꯂꯥꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤ ꯏꯁꯩꯗꯣ ꯁꯛꯍꯟꯖꯔꯛꯀꯦ ꯃꯈꯥ ꯑꯩꯈꯣꯏꯅ ꯌꯥꯃꯨꯡꯒꯤ ꯋꯥꯈꯜ ꯀꯩꯅꯣ ꯋꯥꯔꯤꯗꯣ ꯃꯈꯥ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯑꯣꯖꯥꯁꯤ ꯀꯧꯔꯒ ꯑꯩꯁꯤ ꯕꯣꯔꯤꯔꯦꯕ ꯑꯩꯁꯦ ꯑꯗ ꯕꯣꯔꯤꯕꯁꯤ ꯍꯦꯛ ꯕꯣꯔꯤꯕꯗꯒꯤ ꯏꯁꯩꯁꯤ ꯇꯝꯃꯛꯄꯁꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯪꯅꯕꯅꯤꯅꯦꯕ ꯅꯨꯡꯗꯥꯡꯁꯤ ꯆꯠꯂꯦꯔꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯅ ꯏꯁꯩꯁꯦ ꯇꯝꯃꯦ ꯑꯗ ꯏꯁꯩ ꯇꯝꯕꯁꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯗꯥꯡꯁꯤꯗ ꯇꯝꯕꯁꯤ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤ ꯌꯥꯝ ꯀꯨꯏꯅ ꯇꯝꯃꯦꯀꯣ ꯇꯝꯃꯛꯇꯅ ꯇꯧꯕꯗꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯑꯙꯤꯚꯥꯁꯒꯨꯝꯕ ꯃꯇꯝꯗꯨꯗ ꯑꯙꯤꯚꯥꯁ ꯑꯗꯒꯤ ꯀꯔꯤ ꯃꯌꯥꯝꯁꯤ ꯂꯨꯍꯣꯡꯕꯕꯨ ꯄꯥꯂꯥ ꯈꯔ ꯌꯥꯎꯍꯟꯗꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯑꯣꯖꯥꯁꯤꯅ ꯍꯥꯏ ꯑꯁ ꯑꯩꯒꯤꯁꯨ ꯑꯣꯖꯥ ꯑꯣꯏꯕ ꯈꯥꯝꯔꯟꯒꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯗꯦꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯂꯥꯏꯃꯛꯀ ꯃꯥꯟꯅꯔꯕ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕ ꯑꯩꯈꯣꯏꯒꯤ ꯈꯥꯝꯔꯟꯒꯤ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯔꯤꯕ ꯑꯣꯖꯥ ꯏꯕꯣꯇꯣꯟ ꯒꯨꯔꯨꯗꯦꯕꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯅꯪ ꯈꯥꯃꯟꯗ ꯆꯠꯂꯣ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯃꯈꯥ ꯇꯥꯕ ꯏꯁꯩꯗꯤ ꯑꯩꯅ ꯇꯝꯕꯤꯕ ꯌꯥꯕ ꯇꯝꯕꯤꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯏꯁꯩꯗꯤ ꯈꯥꯃꯔꯟꯗ ꯁꯤꯟꯅꯔꯒꯦꯗꯅ ꯈꯥꯃꯟꯒꯤ ꯑꯣꯖꯥ ꯍꯣꯏꯗ ꯆꯠꯂꯦ ꯑꯩꯁꯦ ꯄꯨꯕꯤꯔꯦ ꯁꯥꯏꯀꯜ ꯑꯃꯃꯝ ꯊꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯒꯨꯔꯨꯗꯦꯕꯒꯤ ꯃꯐꯝꯗ ꯑꯩ ꯃꯇꯝ ꯈꯔ ꯏꯁꯩ ꯇꯝꯖꯍꯧꯋꯤ ꯑꯍꯥꯟꯕꯗ ꯃꯗꯩꯗ ꯑꯍꯥꯟꯕ ꯒꯨꯔꯨꯗꯦꯕꯗ ꯈꯥꯝꯕꯟꯒꯤ ꯒꯨꯔꯨꯗꯦꯕꯁꯤꯅ ꯇꯝꯕꯤꯈꯤꯕ ꯏꯁꯩꯒꯗꯤ ꯅꯤꯡꯁꯤꯡꯕꯒꯨꯝꯕꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯇꯝꯃꯛꯄꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯥꯗꯤ ꯒꯨꯔꯨꯁꯦ ꯑꯣꯖꯥ ꯃꯅꯤꯆꯥꯅ ꯇꯝꯕꯤꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯁꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯚꯛꯇꯁꯤꯡꯒ ꯂꯣꯏꯅꯩꯕꯁꯤ ꯑꯁꯤ ꯈꯥꯝꯕꯟꯒꯤ ꯑꯣꯖꯥꯅ ꯇꯝꯕꯤꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤ ꯒꯨꯔꯨꯅ ꯇꯝꯕꯤꯔꯛꯄ ꯑꯅꯤꯗꯤ ꯂꯩꯒꯅꯦꯕ ꯍꯣꯏ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯩꯒꯤꯁꯤꯅ ꯀꯩꯅꯣ ꯑꯣꯖꯥ ꯑꯥꯔꯇꯤ ꯒꯨꯔꯨꯒꯤꯁꯦ ꯁꯤ ꯑꯣꯏꯅ ꯊꯧꯒꯜ ꯇꯧꯖꯩ ꯍꯣꯏ ꯌꯥꯏ ꯐꯩ ꯃꯊꯪ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯑꯃꯒꯤ ꯁꯨꯝ ꯑꯗꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯧꯒꯟꯕꯤꯌꯨ मागी भक्त सिंगे लोई नहीं
gauranggene brejeli lagum sisane heraune magi bhakte singay loine gadag dhor suyauri loine jagoi sauri brajeli lagum sisane heraune magi bhakte singay loine. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄꯨꯡꯉꯩꯕ ꯗ ꯂꯥꯛꯆꯒꯦ ꯋꯥꯡꯈꯦꯝꯕꯝ ꯙꯅꯆꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅ ꯑꯍꯥꯟꯕ ꯇꯝꯖꯔꯛꯄ ꯑꯗꯤ ꯒꯨꯔꯨ ꯑꯃꯗꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯈꯤꯕꯒꯤ ꯌꯥꯝꯅ ꯇꯦꯟ ꯇꯛꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯋꯥꯍꯩ ꯑꯩꯒꯤ ꯑꯗꯤ ꯒꯨꯔꯨꯒꯤ ꯃꯃꯤꯡꯁꯤ ꯈꯥꯏꯗꯦꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯨꯗꯨꯁꯤꯡꯍꯅ ꯑꯩ ꯂꯩꯀꯥꯏꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 9 ꯑꯦꯛꯖꯦꯛꯠꯂꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯆꯍꯤ 10 9-10 ꯁ꯭ꯋꯥꯏꯒꯤ ꯆꯥꯡꯁꯤꯗ ꯑꯩ ꯄꯨꯡ ꯇꯝꯕꯁꯦ ꯑꯩ ꯑꯗꯤ ꯒꯨꯔꯨ ꯈꯥꯏꯗꯦꯝꯒꯤ ꯑꯩꯈꯣꯏ ꯏꯄꯨꯅ ꯁꯨꯝ ꯀꯧꯖꯔꯛꯑꯦ ꯑꯗꯤ ꯒꯨꯔꯨꯅꯤ ꯈꯥꯏꯗꯦꯝ ꯑꯣꯖꯥ ꯃꯨꯗꯨꯁꯤꯡ ꯑꯅꯤꯁꯨꯕꯗ ꯑꯣꯖꯥ ꯑꯩ ꯑꯗꯤ ꯒꯨꯔꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯖꯨꯅꯥꯝ ꯍꯣꯏꯗꯣꯝꯒꯤ ꯑꯣꯖꯥ ꯅꯤꯃꯥꯏ ꯑꯣꯖꯥꯗ ꯑꯩ ꯇꯝꯖꯔꯛꯏ ꯑꯣꯖꯥꯅ ꯑꯃꯨꯛ ꯑꯗꯨꯅ ꯑꯣꯖꯥꯅ ꯁꯣꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯤꯌꯥꯡꯂꯝꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯥꯎꯕꯤꯅ ꯍꯥꯏꯌꯦ ꯍꯤꯌꯥꯡꯂꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯦꯂꯥꯡꯕꯝ ꯃꯌꯥꯝꯅꯗꯤ ꯅꯥꯎꯕꯤ ꯍꯥꯏꯌꯦ ꯑꯗꯣ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯑꯦꯂꯥꯡꯕꯝ ꯖꯌꯦꯟꯇꯅ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤ ꯃꯊꯪ ꯑꯁꯤꯒꯤ ꯃꯈꯥꯗꯒꯤ ꯃꯊꯪ ꯂꯥꯛꯄ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯑꯗꯨꯝ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯍꯤꯌꯥꯡꯂꯝꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯦ ꯍꯤꯌꯥꯡꯂꯝꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯖꯅꯥꯎꯕꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯤꯌꯥꯡꯂꯝꯗ ꯈꯔ ꯇꯝꯖꯔꯛꯑꯕ ꯃꯇꯨꯡꯗ ꯗꯥꯟꯁ ꯀꯣꯂꯦꯖꯇ ꯀꯩꯗ ꯈꯔ ꯇꯝꯅꯤꯡꯉꯛꯑꯦꯅ ꯑꯩꯈꯣꯏ ꯑꯣꯖꯥꯗꯒꯤ ꯑꯃꯨꯛ ꯕꯖꯥꯔꯗ ꯍꯥꯏꯒꯠꯂꯛꯑꯦ ꯕꯖꯥꯔꯗ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯃꯤꯡ ꯍꯦꯛꯇ ꯄꯟꯖꯔꯒꯦ ꯑꯩꯈꯣꯏ ꯊꯨꯡꯉꯥꯟꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕ ꯑꯣꯖꯥꯗ ꯑꯃꯨꯛ ꯇꯝꯖꯔꯛꯏ ꯑꯗꯨꯗꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯈꯥꯁꯦ ꯑꯩ ꯍꯧꯖꯤꯛ ꯖꯨꯅꯥꯝ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯣꯖꯥꯗ ꯂꯩꯖꯔꯛꯑꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯇꯦꯟꯇꯛꯅ ꯍꯥꯏꯕꯤꯌꯨ ꯐꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯣꯖꯥꯗ ꯂꯩꯖꯔꯛꯑꯕ ꯃꯇꯨꯡꯗ ꯂꯩꯖꯔꯛꯄ ꯃꯇꯝꯁꯤꯗ ꯃꯔꯛꯁꯤꯗ ꯋꯥꯔꯤꯗꯤ ꯂꯩꯈꯔꯦ ꯄꯔꯁꯅꯦꯜ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯅꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯇ꯭ꯋꯤꯟꯁ ꯑꯣꯏꯖꯔꯛꯄꯅꯤ나 ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡ ꯍꯣꯏꯁꯤꯅ ꯕꯣꯔꯤꯖꯔꯛꯇꯅ ꯑꯣꯖꯥꯈꯩꯁꯤꯗ ꯂꯣꯏ ꯇꯝꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯝꯃꯆꯧꯁꯦ ꯂꯝꯈꯥꯡꯗ ꯇꯣꯛꯈꯔꯦ ꯄꯨꯡꯁꯦ ꯇꯣꯛꯈ꯭ꯔꯦꯕ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯃꯇꯝꯁꯤꯗ ꯋꯥꯏ ꯏꯊꯟꯗꯒ ꯑꯣꯏꯔꯦ ꯄꯥꯡꯕꯁꯨ ꯄꯥꯡꯖꯗꯦ ꯁꯦꯡꯅ ꯏꯁꯣꯔ ꯁꯛꯀꯤ ꯑꯩ ꯄꯥꯡꯖꯗꯦ ꯑꯗꯨꯝ ꯈꯪꯖꯩ ꯄꯥꯡꯗꯕꯗꯨꯅ ꯏꯌꯥꯝꯕ ꯑꯃ ꯇꯣꯛꯈꯤꯕ ꯃꯇꯝꯗ ꯏꯊꯟꯗ ꯉꯥꯏꯍꯧꯕꯗ ꯑꯋꯥꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯈꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯉꯥꯎꯅꯔꯕ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯀꯔꯤ ꯀꯝꯗꯧꯒꯗꯒꯦꯅ ꯁꯨꯝ ꯈꯟꯖꯩ ꯑꯩ ꯏꯊꯟꯗ ꯑꯣꯖꯥꯗꯒꯤ ꯁꯨꯝ ꯇꯝꯕ ꯁꯨꯝ ꯆꯠꯆꯔꯛꯏ ꯃꯊꯪ ꯑꯗꯩꯗꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇꯒꯤ ꯇꯝꯆꯧ ꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯉꯥꯎꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯄꯨꯡꯁꯦ ꯈꯔꯗꯤ ꯇꯝꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯔꯛꯇ ꯁꯨꯝ ꯌꯥꯎꯖꯕꯅꯤꯅ ꯈꯤꯇꯪꯗꯤ ꯇꯝꯒꯦꯅ ꯈꯟꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯏꯟꯗ ꯂꯥꯛꯄꯤꯌꯨ ꯃꯇꯝꯁꯤꯅ ꯇꯦꯟꯕ ꯑꯣꯏꯕꯅꯤꯅ ꯐꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯔꯕꯅꯤꯅ ꯈꯤꯇꯪ ꯇꯝꯒꯦꯅ ꯈꯟꯕꯗꯨꯗ ꯑꯩꯅ ꯃꯃꯥ ꯑꯝꯇꯪ ꯉꯥꯏꯕꯤꯈꯣ ꯀꯣꯜ ꯑꯝꯇꯪ ꯄꯥꯏꯖꯒꯦ ꯀꯣꯜ ꯂꯥꯛꯏ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩꯒꯤ ꯃꯤꯡ ꯃꯪꯂꯦꯝꯆꯥꯎ ꯀꯣꯏꯖꯝ ꯑꯩ ꯊꯧꯕꯥꯜ
ꯇꯥꯕꯗꯒꯤꯅꯦ ꯊꯧꯕꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯩꯗꯤꯟꯐꯝ ꯍꯥꯏꯔꯤꯕ ꯃꯃꯤ ꯇꯤꯚꯤꯅ ꯁꯤꯟꯕꯤꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯅꯥꯎ ꯙꯅꯆꯟꯗ꯭ꯔꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯨꯡꯂꯣꯟ ꯑꯃꯈꯛꯇꯪ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯊꯧꯍꯟꯖꯍꯟꯒꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯂꯥꯛꯄꯗ ꯑꯣꯖꯥ ꯀꯤꯔꯟꯗꯒꯤꯁꯨ ꯏꯁꯩ ꯑꯃ ꯂꯩꯔꯕꯅꯤ ꯑꯗꯒꯤꯗꯤ ꯃꯊꯪ ꯃꯊꯪ ꯊꯧꯍꯟꯖꯍꯟꯒꯦ ꯑꯗꯣ ꯀꯣꯜꯗ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯊꯧꯍꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯍꯟꯖꯍꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯃꯊꯪ ꯏꯁꯩ ꯁꯛꯅꯅꯕ ꯑꯩ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯥꯕꯨꯡꯁꯤꯅ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯥꯛꯑꯦ ꯑꯩꯒꯤ ꯋꯥꯡꯈꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯋꯥꯡꯈꯩꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯀꯣꯏꯖꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯕꯣꯝꯆꯥꯗ ꯅꯥꯛꯇ ꯑꯩ ꯇꯝꯖꯔꯒꯦ ꯑꯣꯖꯥ ꯃꯅꯥꯛꯇ ꯑꯃꯨꯛ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯥꯏꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯒ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯣꯠꯅꯖꯔꯒꯦ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯈꯜꯂꯛꯑꯦ ꯑꯣꯖꯥꯁꯨ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯅꯕꯗꯤ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯑꯣꯖꯥꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯒꯤ ꯊꯥꯡꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯥꯛꯑꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯊꯣꯏꯗꯣꯛꯄ ꯈꯜꯂꯝꯗꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯕꯣꯔꯤꯕꯒꯤ ꯍꯧꯔꯝꯗꯥꯏꯒꯤꯁꯤꯗ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯏꯃꯣꯁꯟ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯇꯝꯆꯧꯒ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯨꯝ ꯕꯣꯔꯤꯗꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯑꯣꯖꯥ ꯃꯅꯥꯛꯇ ꯆꯠꯄꯗ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯕꯣꯔꯤ ꯖꯔꯛꯑꯦ ꯑꯩꯈꯣꯏꯅꯤ ꯑꯗꯨم ꯄꯨꯟꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯁꯤꯗꯗꯤ ꯏꯊꯟꯗ ꯆꯠꯂꯛꯄꯁꯤꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃꯇꯪꯗꯤ ꯑꯩꯅ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣꯜ ꯑꯝꯇ ꯄꯥꯏꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯃꯃꯤ ꯇꯤꯚꯤꯒꯤ ꯁꯩꯗꯤꯟ ꯐꯝꯅꯤ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩꯁꯦ ꯅꯝꯕꯣꯜ ꯅꯋꯥ ꯃꯥꯏꯕꯝꯗꯒꯤ ꯅꯤꯇꯦꯜ ꯀꯧꯖꯩ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯌꯥꯝꯅ ꯋꯥ ꯑꯃ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯑꯣꯖꯥ ꯂꯦꯡꯁꯤꯟꯕꯤꯕ ꯑꯩꯈꯣꯏꯖꯝ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯅ ꯅꯠ ꯁꯪꯀ꯭ꯔꯤꯇꯣꯟꯒꯤ ꯄꯨꯡꯁꯤꯗ ꯇꯥꯟꯆꯠ ꯄꯔꯦꯡ ꯑꯗꯒꯤ ꯁ꯭ꯂꯣꯛ ꯄꯨꯡꯂꯣꯟ ꯅꯠꯇ꯭ꯔꯒ ꯑꯊꯠꯄꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯩꯅꯔꯤ ꯍꯣꯏ ꯃꯁꯤ ꯀꯔꯤꯗ ꯈꯦꯠꯅꯔꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯩꯒꯗꯒꯦ ꯍꯥꯏꯕꯁꯤꯃ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯑꯃꯇꯪꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯉꯁꯥꯏ ꯆꯔꯥꯡꯄꯥꯠ ꯑꯣꯖꯥꯗ ꯇꯝꯕꯤꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯍꯥꯏꯕꯤꯔꯕꯅꯤꯅ ꯆꯔꯥꯡꯄꯥꯠ ꯑꯣꯖꯥꯗꯒꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯔꯛꯄ ꯁꯤꯂꯣꯛ ꯄꯨꯡꯂꯣꯟꯇꯪꯒ ꯌꯩꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯍꯟꯖꯒꯦ ꯑꯗꯨꯒ ꯑꯃꯇꯪꯒ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯟꯕꯤꯕ ꯑꯣꯖꯥ ꯀꯤꯔꯟꯒꯤ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯁꯤ ꯇꯥꯅ ꯇꯧꯕꯗꯣ ꯍꯣꯏ 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 ꯃꯗꯨꯝꯇꯒ ꯂꯥꯟꯊꯣꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯑꯣ ꯍꯥꯏꯖꯒꯦ ꯐꯅꯤ ꯇꯧꯍꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯀꯣꯜ ꯊꯝꯕꯤꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯉꯁꯥꯏ ꯃꯃꯥꯡꯒꯤꯗꯁꯨ ꯑꯩꯈꯣꯏ ꯈꯜꯂꯛꯈꯤꯕ ꯏꯁꯩꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯏꯌꯥꯝꯕꯒꯤ ꯑꯩꯈꯣই ꯑꯣꯖꯥꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯃ ꯑꯣꯖꯥ ꯃꯪꯒꯤꯖꯥꯎꯒ ꯁꯛꯃꯤꯟꯅꯈꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯛꯄꯤꯔꯒꯗꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯖꯒꯅꯤ सगपीरा सगपीरा इथार तुमिल्लयो ताउसीता तुमिल तुमिन तासीता 샹기 바시 콩악레 리디다기 콩락바라 본달레이두나 콩락바라 투밀레요 다시다 그담 달라드기 콩락바라 그담 달라드기 콩락바라 방시못드기 콩락바라 나트라가 본달레이두네
콩락빠 바시라 तुमिल्लयो दासीता कदम तुलार खूलक पर बंसी बोतगे खूलक पर बोंदलाई दून खूलक पर वासी रे दासीता हे कोकिल वृंदावन दगे खोंगलक पवासीरा तू बदम तलाव दगे खोंगलक परा बंसी बोतगी कोकिल बंसी बोतगी खोंगलक परा नत्रगरी दीदागी खोंगलक परा बोंदलाई दूने नंगना बोंदलाई दूने खोंगलक परा तुमिल्लयो दासीता मथंगदा अखोई ngасai खनबिरखिबा अखोगी इनाउ धनचंद्रदगी पुंगलोल अमतंग थगनबियोद मतेमतंग पुंगलोल अमतंग थगनबियो मयामना हाइरक खनबिरकपसिदी नुंगाजरे मथंग से ओजा इबम सागी हौजिकता कोलर मना खनबिरखिबा अदो ओजाना निंसिंबिरगदि अमतंग थगनबिरगदि नुंगाजगनी वहंग अमनी दलाक सगे ओजादा कोई मरक थना कॉल अमतंग पाइखत सगी हेलो हेलो हाई बियो लेफम अमता हाई बियो ओजागी मिंग अमता हाई बियो हेलो हेलो ताबी देखो ताजरे ओजागी लेफम अमतंग मिंग अमता हाई बियो आई कॉल तौजरे सी पिसुम थोंग निंगोम लेतगी होय तंफामनी जुक्रामनी होय कोई वाहंग बुद्धि मयाम लई लेंसन बिरिबा ओजासिंग इकाई खुनबु चरी दुगा वाहंग बुद्धि याम लई तबुदबु ngasi punbiriba isai sakpa haiba tare koigi thobal maikei gi ma duga awang posangbum gi awang khamthing ba ma duga nongpu maikei gi maikei ngai bo jasing ngatani koigi yamung gorsna aduga koigi ojakiran buju koina itoni tona na yam luna tinajabani hoy hoy wai samjan jaraga mayamna yam toina basok ta tanaba ta tawdabu project dum namnaba kaino thai gibara kaino mri tawnarba isai amka khanja game nga sai isai mayam na khambi da tuki adugi serial da thambi da soidana kaudana kudol tawbi kani khanjai koigi khanbiyo laihau satpak kunjabonda hoy hoy pai khamale khoimu do tawdu wai do hoy hoy madum ta koi lengsan birbo jani digi tajage oja hairi bi sei ji amtang thobon biragida ama khoi thon या करी करी फोंदोंनिंग इसागा हक्तिंगना वारी सानबगी फोंदोंनिंग करी करी लेगे अदुम वारी सानबीबा मसिदी ngasi gi keno sidi yamna tangba sugumba khoi gi
mami tv na sinbiriba saidin na pham mai ji yam chau manipur sidi culture na aren culture na masak tai habi jimungda aren culture jigi khwaidi yanglen saru sidi koi gi nat sankirtan ai ju isa maksu khaga tum tawjaba moina nat sankirtan sina yanglen saru ni haijan ningi aduga yanglen saru odiba nat sankirtan jibu tumaina pukhat pi dana mami tv di handai su nat sankirtan gi maramda yamna thaudang lobi rakpa nat sankirtan bu yokhana ba hona bi ba adugumba tv adugumba television network ni koina thamoi sengna थागतसब फोंदोकचरी दुगा सौजु सौगचरी मरुइना अतै हिरम पाउगी करिगी ममी टीवी न्यूज लैरिबा मयामसिगी मनुंगदा कोइगी संकीर्तनगी मरुइबा पोटलमा यांगलेन सरू ओरिबा मणिपुर कल्चर गी सुमा पोटमा हापी दना सुमाइना मफम अमा प्लेटफॉर्म अमा सांग्रबा कनोसिदा पुंग अनि गी मतमगा पीबी दना सुमाइना युमसा केसे खुदिंगी सुमाइना चथबिरकजे हाइनिंगा लेतना थागचरी मतुंग ताबदा सुंगे लेतना एक ममी टीवी ने हेक लेरिंगे ngamboi view long life manipur akoigi mami tv sigatang haijage yam nungai jare kholar thambiro aduga akoigi isai do matiam tang moja khanbirak pisai do matiam tang thogon tawbiu isai je masigi isai sakpada kana gumba kharana complain torba yawbadagi ai isai je sakpa lep khrabane ado inaw taphamani na yam pi sak bingna isin law loina lak mani inauna taning ye haibadagi sakpani soigi belan ki ba kaya yarasu tabi ri ba kaya ngak pi gani haina bayang humda khurumjari isai ni ana khanbiyo matiam dang thawan jage pani ta lai hau sat pa kunje du de lai hau sat pa kunje du de Bayrak teri launa ba khui mu do itaw yengu wai da itawai lai hau sat pa kunje du de hau sat pa kunje du de lai hau sat pa kunje du de pai khramale launa ba kala do itawai wai de wai lai hau sat pa kunje du da sane rabi kopna ngai jeri aina kopna ngai jeri hey pai rakti launa ba kala do sane rabi wai da ita wai lai hau sat pa kunje du da kopna ngai jeri pai rakta de launa ba kala do ita wai de wai de wai lai hau sat pa kunje du da oja maraktana masigi sei je sakpa matamda akoigi ojana basok manipur gi akoigi koina jalakpa matamda masigi sei je chalakpa matamda babok ki thamoida pelan bi gabadi yaubra khobra masi amtang haipesam maina basok kharga yaujaba matamda aigi matang heladi nungairi ni khandre nungaitri khandre ai bu yaurba si sei so dum haire adom nakal na haron nan lauchale za du sakpi ona se ado mayam na sum kharga sum nungsi bi barana khalli ai si sei ohang amad daga laksage khogi ojana khogi pikling dagi basok yaurku matamda oja ahal laiwai khrabo oja sing di kana ga madi thengna bi howi oja maming khara pan biraga laiwai khrabo oja ji lairiba akoigi mingoi panjarabada hairoki oja chenjai hairoki agai thobal dagi oja tosna thobal oja akoigi yakot sangwan jego jamang munan adagi akoi toki oja
bangau hai bu ja jing dung khar ga theng na jawi ja jing na tau ba thabak si dia khoi na ngam ba thabak na tera moi di ha na ro du bai ning yemi phin ji da luar ga dum sa bata mane ta mayam gi mi gi kumai ji pena ba to ba ngam bu ja jing hoi luar ga te nung sina ba nung sina ba do adu gi thabak ga khoi na ngam ja pon dia marak sa ja ko ram ta ga pa ka sagi hello 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 ai koi saidina phamni ming lai pham ta haibiu ai thawal dagi ai sa thawal dagi lore mum kumani hoi pungi ba ado oja pungi ba haija ke to ba hoi hoi mami tv ge saidin pham gi ori ba oja jing jina lengjeling ngai da hoi ai kari haija ke to ba haibiu kogi nunggang gi ibom cha pungi ba do koi akodi asum aiga hane su kaune du mahang na tam da koi yumna mudrong oja surun joi da tam bagi pulol amatang ta janing ba hoi ade amana koi gi inau oiba kiran sesakpa kiran do ma ki matai mana koi gi anuraga da koi gi waman khare da i ta sa taw ta jage hoi fani oja ado oja ga koi gi lengsin bidi bo ja sing ga thengna na wani watai sane bagi ngaktang kari habining ba yare ya bu de do koi nungau gi bom cha hoi amon dai wari am tang di haijaning oh haibiu oja da ai di nasai oja jing pamyam du dai koi yamna oja da yam wana tam birakhiba oja yumna dong mingman pallabada koi oja surun joido mangna panba yawi da sumaina ado mathang second round da pallalaga oja gi horofam do hayan jagena mathang round lak jagena to buni choidan gi pandakani pulon majaban ti heni ba hoi pani takpi do choidan gi thon ge oja kari haibi ba pare da kanta bi jamna summe akoi kumarna takpi bido ai guru jing mathang magi seren gi matungina sum lakpani hoi ado ai guru deva inau drongi guru di lai gi matau di koina tawbanga moi adu guru na tapiba salo sangito me ai di yaiba hajaba makhan jami adu yai di mamangda ai ibubok adi guru na yaiba punglon khatang hana ibubok ke hana kachage hoi ai gurudeva popa gurudeva dugu popa ibubok nam palaga ai haidi mingdo adu panjarage inau drongi mayamna tumbi har khangnarba ai gurudeva popa ibubok sina tambiba salom tang hana matiem tang kachage aduga akhoi jagi punglon di masing naide yeru khung je khojai di khulai ngata woi adu bu chumbal lam khangde adu matiema ai ibubok da han kalam tung da khoi jagi mo hana yi konam yejarke fani adu hana koi lai ji da ja kol da thambiro yam thakachari kol to bira bugi da makta punglon thakon jan ge sijina oza halgi punglon tam oza da tambiba o aduga makhajina khoigi asai gi oza na khanbiramba khoigi maningi oza hai adaida tambirakpa punglon amatangam tentakna thambiyo
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯣꯂꯔ ꯍꯜꯂꯣ 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 ꯑꯩ ꯀꯩꯅꯣꯝꯇ ꯃꯃꯤ ꯇꯤꯚꯤꯒ ꯉꯁꯤ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯖꯕꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯩꯐꯝ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯏꯕꯣꯝꯆꯥ ꯏꯔꯣꯡꯒꯤ ꯍꯣꯏ ꯑꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯛꯆꯦꯁ ꯁꯣꯟꯖꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯃꯃꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃ ꯈꯖꯤꯛ ꯁꯥꯝꯕꯒꯨꯝ ꯇꯧꯋꯤ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯣꯏ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗ ꯆꯪꯉꯤꯁꯦ ꯍꯣꯏ 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 ꯊꯝꯖꯍꯟꯒꯦ ꯑꯗꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯃꯥꯏ ꯎꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯏ ꯑꯗꯨꯝ ꯎꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯩꯈꯣই ꯑꯗꯨꯝ ꯃꯥꯏꯒ ꯁꯛꯀ ꯁꯛꯀ ꯎꯅꯔꯒ ꯋꯥꯍꯩ ꯋꯥꯇꯥꯏ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ ꯀꯔꯤ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯆꯠꯂꯝꯃꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤꯉꯩꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯁꯥꯝꯃꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯔꯦ ꯇꯧꯕ ꯃꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯂꯥꯛꯏꯕꯅꯣ ꯁꯤꯅ ꯑꯩꯅ ꯑꯣꯖꯥꯗ ꯈꯪꯖꯗꯕꯅꯤꯅ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯅꯤꯡꯕꯗꯤ ꯂꯣꯏꯔꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯃꯈꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯔꯟꯁꯦ ꯃꯌꯥꯝꯅꯗꯤ ꯕꯥꯁꯣꯞꯇꯗꯤ ꯑꯣꯖꯥ ꯀꯤꯔꯟ ꯌꯥꯎꯔꯒꯗꯤ ꯕꯥꯁꯣꯞꯁꯤ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯀꯤꯔꯟꯗꯒꯤ ꯕꯥꯁꯣꯞꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯔꯥꯖꯥ ꯔꯣꯅꯟꯗꯤꯅꯤ ꯍꯥꯏꯕ ꯏꯁꯩꯒꯨꯝꯕ ꯑꯗꯨꯝ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯖꯥ ꯑꯅꯤꯅ ꯊꯧꯒꯟꯕꯗꯨꯝꯇꯪ ꯇꯥꯖꯅꯤꯡꯉꯤ ꯐꯅꯤ 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 ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯣꯖꯥ ꯏꯕꯣꯝꯆꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯩꯈꯣꯏ ꯊꯧꯒꯟ ꯇꯧꯍꯟꯖꯔꯛꯀꯦ ꯑꯗꯨꯝ ꯀꯣꯂꯔ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯑꯩꯈꯣꯏ ꯃꯈꯥ ꯂꯥꯛꯆꯒꯦ ꯍꯣꯏ ꯐꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇ ꯑꯣꯖꯥ ꯏꯕꯣꯝꯆꯥꯅ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯑꯃꯅꯁꯨ ꯑꯣꯖꯥ ꯑꯃꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨ ꯂꯥꯛꯈꯤꯕꯒꯤ ꯑꯣꯖꯥ ꯃꯊꯪ ꯃꯊꯪ ꯂꯥꯛꯈꯤꯕꯒꯤ ꯑꯗꯒꯤꯗꯤ ꯑꯣꯖꯥꯅ ꯑꯣꯖꯥꯁꯤꯡꯗ ꯈꯔ ꯈꯔ ꯇꯝꯖꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯈꯔ ꯈꯔ ꯁꯨꯝ ꯊꯧꯒꯟ ꯇꯧꯖꯔꯕꯒꯤ ꯂꯝꯕꯤ ꯂꯥꯛꯈꯤꯕꯒꯤ ꯂꯝꯕꯤ ꯈꯤꯇꯪ ꯄꯣꯏꯟ ꯃꯇꯦꯛ ꯃꯇꯦꯛ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥꯗ ꯍꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯃꯅꯨꯡ ꯊꯨꯞꯈ꯭ꯔꯕ ꯃꯇꯝ ꯀꯨꯏꯅ ꯊꯨꯞꯇꯅ ꯂꯩꯈ꯭ꯔꯕ ꯇꯥꯕꯨꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯂꯣꯟ ꯑꯃꯈꯛ ꯉꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯔꯛꯄꯁꯤ ꯑꯩ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯔ ꯈꯔ ꯑꯩꯈꯣꯏꯅ ꯅꯥꯝ ꯁꯣꯝꯕ ꯇꯦꯛ ꯇꯦꯛ ꯐꯪꯖꯔꯛꯄ ꯃꯇꯨꯡꯁꯤꯗꯩꯗ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯈꯔ ꯈꯔ ꯇꯨꯡ ꯏꯟꯖꯔꯝꯕ ꯌꯥꯝ ꯍꯦꯟꯅ ꯃꯆꯤꯟ ꯇꯨꯝꯕ ꯅꯠꯆꯗꯦ ꯑꯩꯍꯥꯛ ꯃꯌꯥꯝꯁꯤ ꯇꯨꯡ ꯏꯟꯖꯔꯒ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯀꯟꯅ ꯈꯜꯂꯒ ꯏꯟꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯔ ꯈꯔ ꯌꯩꯕ ꯉꯝꯃꯛꯄ ꯃꯇꯝꯁꯤꯗ ꯅꯣꯡꯃ ꯊꯧꯕꯥꯜꯗ ꯕꯥꯁꯣꯞ ꯑꯃꯈꯛ ꯀꯠꯈꯤ ꯀꯠꯂꯤꯕꯁꯤ ꯊꯧꯕꯥꯜ ꯈꯤꯇꯤꯀꯥꯏꯗ ꯂꯩꯕ ꯄꯨꯌꯥꯝꯒꯤ ꯏꯅꯦ ꯑꯁꯪꯕꯤ ꯍꯥꯏꯗꯅ ꯐꯤꯌꯣꯟꯕꯤ ꯑꯃꯈꯛꯅ ꯃꯥꯅ ꯀꯠꯄ ꯕꯥꯁꯣꯞꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯕꯥꯜꯒꯤ ꯂꯩꯇꯥꯟꯊꯦꯝ ꯇꯣꯝꯕꯅ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯃꯥꯃ ꯇꯣꯝꯕꯅ ꯍꯥꯏ ꯃꯥꯃꯁꯤꯅ ꯚꯣꯠ ꯂꯦꯞꯀꯗꯧꯕ ꯀꯨꯝꯅꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯕ ꯃꯤꯁꯤ ꯌꯥꯝꯈ꯭ꯔꯦ ꯕꯥꯁꯣꯞ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯃꯤꯁꯤꯡ ꯕꯥꯁꯣꯞ ꯌꯦꯡꯕ ꯂꯥꯛꯏꯁꯦ ꯃꯥꯃ ꯃꯁꯥ ꯌꯥꯎꯔꯕꯅꯤꯅ ꯀꯦꯟꯗꯤꯗꯦꯠ ꯌꯥꯎꯔꯕꯅꯤꯅ ꯃꯥꯒꯤ ꯋꯥꯀꯔ ꯃꯌꯥꯝ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯔꯤꯕ ꯏꯅꯦꯁꯤꯁꯨ ꯁꯪꯒ ꯇꯧꯖꯕ ꯊꯧꯕꯥꯜꯒꯤ ꯃꯅꯨꯡꯗ ꯐꯤꯌꯣꯝꯕꯤꯗ ꯄꯨꯌꯥꯝ ꯑꯁꯪꯕꯤꯅ ꯑꯗꯨꯝ ꯃꯁꯛ ꯃꯇꯧꯅꯦ ꯀꯩꯅꯦ ꯌꯥꯝꯅ ꯑꯍꯜ ꯃꯒꯨꯟ ꯂꯩꯕ ꯑꯍꯟꯅꯤ ꯃꯗꯨꯗ ꯕꯥꯁꯣꯞꯇꯨ ꯑꯩꯈꯣꯏꯁꯨ ꯅꯥꯝ ꯁꯣꯝꯕ ꯈꯔ ꯈꯔ ꯇꯦꯛ ꯇꯦꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯩꯖꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡꯕ ꯌꯩꯔꯨꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯏ ꯃꯈꯣꯏꯅꯤꯁꯤ ꯌꯨꯝꯅꯍꯧꯗꯔꯣꯝꯗ ꯂꯨꯍꯣꯡ ꯌꯩꯔꯨꯔꯒ ꯕꯥꯁꯣꯞ ꯌꯦꯡꯁꯦꯅ ꯑꯩꯈꯣꯏ ꯄꯔꯕ ꯂꯥꯛꯆꯕꯅꯤ ꯕꯥꯁꯣꯞ ꯌꯦꯡꯕ ꯂꯥꯛꯄꯁꯤꯗꯩꯗ ꯅꯨꯃꯤꯠꯁꯤ ꯕꯥꯁꯣꯞꯁꯤ ꯑꯩꯒꯤ ꯀꯥꯏꯔꯨꯈꯨꯒꯤ ꯃꯔꯨꯞ ꯏꯇꯥꯎ ꯃꯪꯂꯦꯝ ꯁꯦꯂꯦꯝꯕꯝ ꯏꯇꯥꯎ ꯃꯪꯂꯦꯝꯅ ꯌꯩ ꯇꯨꯡꯅ ꯑꯩꯈꯣꯏꯒꯤ ꯊꯧꯆꯣꯝ ꯂꯋꯥꯏꯗ ꯂꯩꯕ ꯍꯧꯖꯤꯛꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯏꯜꯂꯤ ꯁꯛꯄꯅ ꯉꯥꯅꯨꯄꯤ ꯑꯣꯖꯥꯅ ꯁꯛꯏ ꯑꯗꯨ ꯂꯩꯔꯪꯊꯦꯟ ꯑꯣꯖꯥ ꯃꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯣꯖꯥꯁꯤꯅ ꯗꯣꯍꯥ ꯆꯠꯂꯤ ꯃꯇꯝꯗꯨꯗ ꯏꯁꯩ ꯌꯥꯎꯕꯁꯤ ꯅꯤꯡꯊꯧꯒꯣꯡ ꯇꯥꯅꯤꯃꯥꯏ ꯑꯗꯨꯒ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯇꯥ ꯏꯔꯥꯕꯣꯠ ꯑꯗꯨꯒ ꯄꯂꯥꯒꯗꯤ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯦꯞꯄꯤ ꯄꯂꯥ 3 ꯂꯦꯞꯄꯤ ꯑꯩꯈꯣꯏꯒꯤ ꯁꯂꯨꯃꯨꯒꯤ ꯇꯥ ꯈꯣꯃꯩꯇꯣꯟ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ
Basanta Thawan Basanta na mayam khangnaba thongjuda lebse si pala si oi idau manglemna numisida da basop se yam phajana inthi jana yei gre phajagre mana leijaba thadana numito tilibi miduga wajajing chappaga yamna changkhone yeidana gana chandondagi adegi anasondu makha abisar salali dagi kaidi jara jara yei tharak pasida numisu kripa oire adugi khudakta accident asi tambungam dabanina maonda dasama tabadagi itausi pungye bi yadre masa nungai ta ba kanu denjaram thokpadagi adagi mana mayai di para thore itau aisi yadre basopti houdangari itau ta lingcham biu itau khoina yeibada nungai dran itau tawgunu ngatang ni changbiu haidana tawdana aisu mayam ahlaman phami ba kanu singduna kaino na tauna si yau na hadi nang juma tiam nang nam sulu kaino na kai su khalunu na manam ye laikai da nang na man ye re na nang nuwa tap tawlu sibu hai ahlaman nungsinawi prem da nungsinawi prem da ai su phi hong to ga lai khorma ga ja khorma ga changaga ai thogan tawe basop lore basop lore matung si da dilli ba ahlaman maya martu da khoina di khangjada ba hoi maru oi ba han khara yarom me hoi kari hani yarom ge da akhoi gi thaklom dagi akhoi ngarapi oja ga langmina ba mayam na kon yo ma yaima sayang yaima haiba ida oja je pabung ji gi nam palle aina hoi pabung ji na loiraga ayonda phi hong kan da hai ibungo ibom ja nang din hangi nang oja gi tungin bada ai khoi di kanu oina khalure adu isa yam thuna basom sin da ba yadre basom nang yei da ba yadre numit ta takpirami adagi numi humni subda chele pabung na basom ne basop nega khudakta amuksu luhongma muksu haidana luhongma ma thawang khong de ihal hana aina tajai hoi thawang khong da tajbisi da thawang khong se ayang pali da pabung amusna na hoi pabung aiga amalemi masak khangna di pawo jigi oja pabung yamna sinabani angang je pung hende ya di haidana adudedi pabung jina sinabadedi nangna angang je अखोई मरुब सनायाम खुनी से लुहोंग मुझे यही लोरगा वारी साना मथंग मथंग पाबुंग याम जु नुमितु दम लेंगे मथंग दा नंग सी हाइदना ताकपीदना हन खरा लुंगा परेंग अमा हाइ तारे मतम दुकी मसक नाइबा अदगी तौबुंग अंबा इम्फान मनुंग सिकिदा पाबुंग याम लेरे उचिकोन पाबुंग निंथौ अमदी सिंगा मखोंगी चुंगधाम पाबुंग मिखु अदगी pabung mayama ahalaman baigo gana adegi si kongpan ahan mayam lerame masana ba pabung manglem gan tawdram mo khoi tawda jar sin ni sei je mathang thang yeiba phangdana ei imphan nong si yeiba kitang mayam rak tin ba phanghawi hoi hoi ado masigi ojana lakhiba lambi se mayam amadi oja guru mayam na khoigi ojabu khoigi punging thogot piba puthok piba mayam di legre aduga masi lakhibagi credit ka di pining ba di leibra kanada ai am piningi hoi madu di am piningi maram di keno da numito itaw molem phawdu ai ju yahore hoi maram di keno da man accident do thom da tar ga di ai sangiton di yaw phangoi ba hoi 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 sangiton di yaw phangmani na itaw manglem da ai credit se pininge ba ngasi imphan manung da ai bu mayam jina keno to bo yaw phanghuri ba adagi aina ngasi imphan manung da yei phanghuri je itawna sangiton da man ai bu pusambiram ba magi khudong thibudu dagi ai bu yehlem dagi ai phangbane adagi amana credit se pabung yaima samnaram da di thengnaram da targati pabung adum pabung don masak nai baduna sangitom bu nungsiba hoi nam sambandhi bu nungsibi ba adagi sinba langba manipur gi machin tongba khitang na ham inkhalakpada pungyebam tang seibam thorpada pabung na pukhalaga amadigi sinba yam phan yehenba kholam ba somna singma mayan torpado hairiba pabu credit se pabung yaima leire auduga hogju si hingiba ayang palida leba pabung amusna sina aigibu yamna sembirakba mayamarta ngasi nam son phangisi pabung hairi pabung anihum jina aibu soju pipi dra ngasi mayamarta tin phangjabani tagachari oja ngasi mami tv na sinjari bai khoigi akhanarba thoram mai khoigi saidin pham hairiba nat sakriton amadi khoigi manipur gi culture khuding makta khoigi saukhatnaba
हेन हेन चाखनबा अफबा ओइनबगिदमक्ता सिंजबा अखनरबा थौरमनी अखोई मथंगदा लाक्चगे अखोईगी ओजा किरन्ना ओजाजिंग थेंगना होबगी ngasai lebi khiba wari dugi mati amtang tabiu अखोईगी मणिपुर की न संगीतवन से सिगी मतंग दा इन हाइजर निबदी अखोईगी इथक्ता यांबा कया ओजा कया संगीतवन से दा थोयाम यावजरम यावबिरम ओजाजिंग नि अखोईना हौजिक लाइबा संगीतवन यमोंग से सरु चामदा 75% दी मुतलबराना खल्ले आइना होय करीनो हाबदा हौजिक सोरा लमा सोनबदा फिरोइन सोनबदा मी अनि तौरगा मे मंगा तौरगा समजन बगी पोलम तौरे होय कलिबा संकृतोन जिगी बेलू करिम त लैत्रे होय संकृतोन का जे महाज ज्ञान कले होय जग्गा कलिबा मिदुना करिसु फोलेतना कले मान कलिदु करी काना दिनो अदो सुगुम बजे अखोइना हाइरुब कांददी करी हाइरे नाम सोन बाय खोइ जे यामना तोले कगिनो हाबदा सुमाइना तौजी सी तौजी पंजायत तसवनजी मखोंग सोनजी हाब कांदा नंग तो हाइरे लाई फिबम जी हाइरबा होय हजिक तौरिजे अदुना मसे ओजाजिंगना तौरंबा थाइनगी ओजाजिंगना तौरंबा मवोंजे यामना फजबा अदी वारिनी एकोइना आयुक्त सिरा कले बारो मतुंगदा सोरा लौरे अदगी सन कारगु मतमदा सल होइगलगा सोरा लोइनरी नेबा होय अदुगी मोंग जौजी अमत लैत्रेबा हजिक तौरिजिदी चराव गी चाक थादो बो समानागरे हौजिकसे हौजिक तौरिबा संगीतोनजे अदी वारिनी एकोइना संगीतोन सोरा सोले मागी बागी नेना सोरा सोले बेकत बलोर पद nga thong busale matam leita baraba hoy 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 adungumba khoigi han ojajingna chanaram daba mayam je loi toksilak sugumba mayam mangjalak pajina sangriton jigi ona taina bada magul je yam thina mange aduna masi e khoina praja puna manasu khangbagi mathong tabra na khanji yam nungai oja mathang dong laksage akhoi hojik oja gorsna da mulak soisina akhoi hojik ki manipur da lairiba sankrital sidaida mamangai ga hojika khenaraiba masigi maram sida ojana any topic ama thangatlaga akhoi ojana ngangbirage dikitang matik yamna point amani da ngangbiu thambiu sankritan si mamangai da leramba sankritan si gi magi mawung si ga hojikadi am khenare khenari si mamangai da di akhoi pala si taruk lepa adagi yam pala nipal lepa de pungi betor jam toramme adagi akhoi sei pa dohar da nangi kucha bi pala ma poro adu asti su pala ma tharu dohar gi su pala ma tharu haibasida khoi sebok sakha leidiba angang singsi aina hayeng asti do chmai chalu nang duna kar tawraga hayeng pala tu yawro haida sinaram bo sing do hoy ngasi di kamdori sei sakpada su dohar da su pala amat sinatri asti lakanu haire hoy asti di yaradi lakpiranu asti di laikai gi tum tawragi haire hoy adagi pala su sora tu misida pala su pidre sai tum da challe dohar su adi sei sakpasu adu regadi sei sakpa khoi lairiba khoi gi oja ne na lairiba kambu sing chi gi kotan phingbi na ba leitre kunja sabi na ba leitre ha ha sei jalam dai to hobi kunja sarga chatpara kuthong ama adi kotan si suping phing da badagi kotan si motion laga mato meyai du da kabu phadin tak thoga sei sang su yaw ra aduna hojik si sebok sakha chu lekta oja sebok sing sei taming tre kari nai bu sai gi sei du oja sing gi mara tsaraga tamjaraga madu phil da puthoga haibidi soradev karma da puthok chariraga pala yaujaraga asti sakjaraga yaujaraga madu da magi talent tu hengala kadaba poto ngasai gi pala pubidra minasti thadra banina sebok sing se bi adun maram oiraga nar sangiton gi lambi se asumak mayeng tarna ba tauthana bi masak se moire ada mamangai do ja khoi gi isai sakpa
हायरगा इसे सकपोजा दोहार हायगना दोहार हायबा अदु जिग माइना लेनरमी जे हौजिकतदी इसे सकपोजिना दोहार ओइरपो मतमदा करी तौगनी दे दोहार सिने इसे सकपो मतमदा अनि जिगी लेभेल जि हुजिकसी कमाइना लाए दोहार ओइना दुम लेबा यारिबरा नत्रगना मसिगी खेनबजी ममांगै गा हुजिगी खेनबजी करी मौसादी अखोइना सुम ताजरपदा अखोइना सु खर थेंगना जौबुसु यावको ए दोहादी कनानो ए माना चटकदी एस सोलोम फालोम दो हाइरे हाइरेमिको sei sakpaduna madi sei paduna solom falom di madi tamdre ba hoi sei sakpa ai madi sei sakpani madi akoi sam thanda de minguna panjab da koi boja koi wangkai yo kanu kita lai de thawang kongi koi boja guru de ba lai lai wi khara ba jani tyai yo sei sakprom dam lai hibane hoi hoi ada bai tok dene boja mamang ai chanara missing je aw sei sakpagi dohar ki dohar tamba chanari adi sei sakpa tamba chalimi ai nang sei sakera dohar oigera hainamine ad haujikti kamdoi sei sakpachu dohar oire dohar su sei sakpu oire ada masrida akhoi su tangai phatana khoi su cholo mati ma tawda bi yarakte ba kadi na bunga sagi mayam sina abi babu singina kari hai mo cholom do mati am tang yaw moksai cholom do uda kuire ne isai ge dohar ge tu na chalak ta yarakta ba adun ani si sei sakpachu cholom hai tabi yada ba dohar du su sei sakpa hai tabi yada ba mausa di ai di dohar sum salak pani nai di sei sakpagi magi lon thok lon sin da degi magi karo mayam si khangdi dohagi mota da dum lai hem da dum lai hai jam hai ko hoi adu hojik ti madu yadre sei sakpachu dohar ga jamanan satpa dohar ju sei sakpa jamanan satpa ani tu na chamin ra ka tu da yam nungai je ja hauji ojana takpiriba yamna phajaba wahi myam yaugre ado kolar malak malayam tang paikhaje hello hello ai ka ngati khana laina bajida keno matang sum i mate matang habiu leifam amadi isagi bing habiu ai thiam kunjindagi muhindro ko we hoi ado isai akoi ozaki ranna ga dagi akoi ozaga sana dagi ozakunji akoi tauraga akoi mol shiksha do matiam tang tiram baya nanaw yam tajani fani yam nungai jere sei khan bidu gi damata call to bidu gi damani yam thaga chari mamiti gi devi gi mai gi yam thaga chari aduga akoi gi akoi lengsin bidu bo jajing jega aktheng na wari utai sana bagi tanja do sulobiu kari kari haibini mo mot phom do pining ba oza akhoi ozajing bu aina khuromjari aduga ozajing da aina haijaning bomna akhoi gi changi tonje sum nemda bagi thabak ama sum u ba phangba du ozajing na budi kan hona bi masireda adu mak chawkhat na badu du ozajing na hona bi bi yam nungai je du hona bi matung ta badu su hoi ozajing na adu hona bi ona haijaning sana थागचरी tikatan hajar isai sanjage aja ngasai kol thambiro ngasai ama raja ro nandini haiba mi sei ma khanbi gibdo adum tang thogan bi madu haudragadi amu nungai roi me aja nim tang matim tang thogan bi maitai ronda lan phom ge sem sa re bi ra a da loi ne bi sa no bi sing
lan phungi sim sarvi ra lan thung sin bơ hay rbi lan li ta hay sim bi lan li ta bisa khang sita champakal ta tung ka bidya indu dekhal rang devi sudevi sakhi singal loina duna senapati moir duna leng thor lila phumda lan phumgi sim sai bira yam nungai jai roja mathang sidi ai gi nau da mung lak sage Dhanachandra da mung lak sage haujik se satra gi matam oibanina haujik se kari kari gumba ga di koi tambiri koi gi Sankirtan gi lamda dance academy haiba amsu leiri adagi di haujik ti cultural university haidana leisu lei masidai doctorate phangdana khoi gi acho ba khoi gi matam amada na Sankirtan je yamna handana khan biram bado khoi haujik ti doctorate ka phangdana khoi gi thabai ngang tawdana khodana oja waidana khoi gi yamna chakot pa khongthang da mafam pham khuding da khoi utpa yarabagi kano khoi gi UNESCO na ju sakhang biraba khoi gi yamna tanglaba Manipur gi culture ama oiriba na sangatol asidai kari kari tambiri haibana chingbudo kitang tambibi ni ai da Zeron Nehru Dance Academy da diploma tamjarai ajik Manipur University of Culture da MA third semester tamjari ajik hodi third semester tammiba hoi MA da tammiba yam nungai jare adu mathang sidi oja akhoi oja ibum cha da mung lak sage oja se akhoi gi lebak ki sakhang na rabo oja mayam sakhang na rabo oja pungei ba ma oibani na akhoi gi oja gi sahi matang ji ga akhoi gi kaigumba achievement award kumba phangi ba ko khiba leira gadi oja na amung tang haibi ba ya gadra aina phangjagiba achievement sing amadi award sing Manipur State Kala Academy 2016-17 da phangkiba hoi Manipur Sahitya Parishad Srimati Gambini Ranjana gi 2013 da phangjakhre Dr. Ambedkar International Award 2010 da phangre Manipur State Library Lai haiba thibana lairen jamna pibiba 2002 da Bhakti Bhushan Award amachu pibiki Okram Hazari Award 2013 da phangjaki Seramangi Memorial Trust na 2013 da Seramangi Foundation na award amachu pibi Manipur State Kala Academy Senior Fellow 2013 pau PBK Ministry of Culture gi Senthang Makada 2013 sahi ani gi Junior Fellow phangjaki Ministry of Culture na amuksu 2013 kun phauba Senior Fellow phangjaki aduga hauji
Akashwani Imphal gi A grade artist oina hojik leijari. Oja dance academy dagadi koi gi thabak to khopa koi gi pu khopa gadi lebi ba khopi brak man. Hoi ai dance academy gi ahambada visiting oina matam khar pujarami. Adu matungdagi amuk pothar matungda hojik handaki haugiba maski tang tramada ai kanu oijare pension phangjare koigi diploma kanu gurhan posta gurhan sahi mari pujarami hoi hoi yam nungai ja ado makha tarak bodo ja aikoi gi pungi besi aikoi gi lam di yam nai koi gi mapal lamda yamna chatpa khotpa ga di lei adu oja gi di lei bi bera kitang hai bi ya hoi aina kitang inkhalban na hawari matamda lisingma samapan maudra marida pung amusung don dolok cholomda festival da China da saru ya jarui hoi adudagi ingchok lisingamaga samapan marfu tareta ICCR na sinba festival USSR da hoi satuna pung amusung don dolok perform pijarui adudagi ingchok lisingamaga ani tramathoi traithoi je anira ICCR na sinba festival da France da anira ai chajarui hoi oja yam nungai jare oja ju award khra ju oja na oja gi phangba haibire dagi di lam chalu gi adu lam chalu bosi da oja gi awan nungai poil amani kaktang pawdum amatang thambiro du mathang somda laksage hoi as yamna mamang da sakhibang gi di yam nungai gi anda akomba lisingani trama thoiste da France sat peste da apun bagi oina akhoi pulak